ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯝꯄꯥꯛ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡꯗꯤ ꯑꯁꯣꯛꯄ ꯑꯅꯥꯕ ꯈꯛ ꯂꯥꯌꯦꯡꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯤ ꯍꯥꯏꯅ 𝗠𝗔𝗡𝗪 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯗꯤ ꯑꯁꯣꯛꯄ ꯑꯅꯥꯕ ꯈꯛ ꯂꯥꯌꯦꯡꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯈꯨꯟꯅꯥꯏꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅ ꯒꯚꯔꯅꯔ 𝗠𝗔𝗡𝗪 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁ ꯂꯤꯡꯈꯠꯈꯤꯕꯒꯤ ꯆꯍꯤ 54 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯖꯨꯕꯂꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯡꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯔꯤꯝꯁꯀꯤ 54 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯍꯧꯔꯒ ꯍꯧꯈꯤꯕ ꯆꯍꯤ 53 ꯔꯣꯝ ꯂꯝꯗꯝ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯈꯛ ꯅꯠꯇꯅ ꯁꯥꯡꯂꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗ ꯃꯦꯗꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯀꯨꯝꯖꯥ 1959ꯗ ꯔꯤꯝꯁ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯐꯃꯨꯡ 300 ꯈꯛ ꯂꯩꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯅꯥꯕ ꯐꯃꯨꯡ 1,200 ꯁꯨꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯔꯠ ꯏꯁ ꯈꯛꯀꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯐꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨ ꯑꯣꯏꯔꯤ ꯆꯍꯤ ꯑꯃꯗ MBBSꯀꯤ ꯃꯍꯩꯔꯣꯏ 125 ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯃꯍꯩꯔꯣꯏ 163 ꯃꯍꯩ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯂꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯦꯗꯤꯀꯦꯜ ꯀꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯇꯝꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯣꯛꯇꯔ 4,000ꯒꯤ ꯃꯊꯛꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ 2,600ꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯂꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯦꯟꯇꯦꯜ ꯁꯥꯏꯟꯁ ꯅꯔꯁꯤꯡ ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯑꯦꯂꯥꯏꯠ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯆꯤꯡꯕ ꯀꯌꯥꯁꯨ ꯅꯧꯅ ꯍꯥꯞꯆꯤꯟꯕ ꯉꯝꯂꯛꯂꯦ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ PMJAY ꯑꯃꯗꯤ CMHTꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯜꯂꯛꯂꯤ ꯍꯥꯏꯈꯤ ꯔꯤꯝꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯅꯦꯁꯅꯦꯜ ꯉꯥꯛꯄꯤꯒꯅꯤ ꯒꯤ ꯊꯥꯛꯇ ꯂꯩꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯝꯁ ꯑꯁꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯁꯦꯛꯇꯔ ꯑꯣꯐ ꯑꯦꯛꯁꯤꯂꯦꯟꯁ ꯑꯣꯏꯍꯟꯅꯕ ꯑꯃꯁꯨꯡ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯂꯥꯌꯦꯡꯁꯪꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯁ꯭ꯇꯥꯐꯁꯤꯡꯗꯒꯤ ꯍꯧꯔꯒ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ eviction ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣꯏ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯅ ꯂꯩ ꯏꯪꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯂꯩꯔꯛꯂꯤꯕ ꯂꯩ ꯏꯪꯈꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ eviction ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯣꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯨꯔꯕ ꯑꯉꯥꯡꯁꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯦ ꯍꯥꯏꯔꯤ ꯄꯤꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯑꯣꯡ ꯀꯌꯥ ꯊꯣꯔꯛꯄ ꯃꯈꯣꯏꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯨ ꯍꯪꯅꯔꯛꯂꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣꯒꯤ ꯃꯈꯥꯗ ꯍꯥꯡꯂꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯣꯔꯁꯇ ꯃꯥꯁꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯨꯕꯗ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯈꯤꯗ꯭ꯔꯕ ꯑꯁꯤ ngasi ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯐꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯡꯂꯣ ꯍꯥꯏꯗꯨꯅ ꯇꯥꯂꯛꯄ ꯑꯁꯤ ꯄꯦꯟꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯂꯩ ꯏꯪꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯎꯅꯗꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ eviction ꯇꯧꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ documentation ꯇꯧꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯂꯩ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯨꯕꯗ ꯃꯁꯥꯒꯤ ꯆꯍꯤ 60 ꯔꯣꯝ ꯁꯨꯔꯕꯤ ꯁꯒꯣꯜꯁꯦꯝ ꯅꯨꯡꯁꯤ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯍꯥꯛ ꯆꯍꯤ 60 ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯑꯅꯥꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯤꯡꯊꯤꯖꯅ ꯆꯪꯕꯤꯔꯛꯇꯕꯅ
thaknanaba ising fauba atay mafamdagi saizin sayada lumduna lawbagum lawraga yamna wana icha isu sing yoklaktuna layrakhibani. Masigi mathakta hojik mahai masing tamliba angangsing asisu sel thum marang kaina leitabanina Maruti van na chingba school chathanba ngamde angangsing na school chatlibasi makhonga chatpa ngaktani. Masi suningthizana semjin bidrabadi lambigi uful marakta chatlibani fibam asida mafam asidagi aikhoibu hongdokro haibasi pende mafam asi chingkhong chingyani amasung mi yamna tadabana semjin biraktaba oirabasu lairaba aikhoina atopa mafam amada chatlaga kari su nomduna charugani. Angangsing asigi mahai masing tamliba asisu hojik lamkhangda tohanba taribra hainasu hanglakhi. Aikhoina mafam asi thadokuna chatkibada mayuknagadaba mayam asi khanthabidana leingakna hektamak makhoigi khudongchaba yenglaga aikhoibu chatkro haibasidi sukya yaningde sirabasu aikhoi mafam asida siragani aikhoigi yumdi hongdokpa ngamloi hairakhi. Nong leptana churakpadagi Imphal East ki 𝗠𝗔𝗡𝗣𝗥 𝐍𝐄𝐰𝐬 ꯆꯅꯥ ꯁꯩꯖꯥꯡ ꯑꯃꯗꯤ ꯅꯥꯄꯦꯠꯄꯜꯂꯤꯒꯤ ꯌꯨꯝ 200ꯔꯣꯝ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝ ꯈꯛꯇ ꯅꯠꯇꯅ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯇꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯧ ꯁꯥꯠꯄ ꯍꯧꯔꯛꯂꯕ ꯂꯧ ꯄꯔꯤ ꯀꯌꯥꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯌꯥꯏꯉꯪꯄꯣꯛꯄꯤ, ꯁꯩꯖꯥꯡ, ꯁꯥꯟꯇꯤꯈꯣꯡꯕꯥꯜ, ꯅꯣꯡꯉꯥꯗꯥ, ꯆꯅꯥ ꯑꯃꯁꯨꯡ ꯅꯥꯄꯦꯠꯄꯜꯂꯤꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯨꯝ 200ꯔꯣꯝ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ ꯄꯥꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯐꯧ ꯁꯥꯠꯄ ꯍꯧꯔꯛꯂꯕ ꯑꯃꯁꯨꯡ ꯁꯥꯠꯂꯕ ꯂꯧꯕꯨꯛꯁꯤꯡꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ngasi ayuk anganbada ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯆꯦꯟꯕ ꯅꯥꯏꯕꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯇꯨꯅ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯆꯦꯟꯕ ꯍꯧꯔꯛꯄꯗꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯈꯨꯎ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯈꯤ꯫ ꯑꯗꯨꯒ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁꯥꯟꯇꯤꯈꯣꯡꯕꯥꯜꯒꯤ ꯌꯨꯝ 15ꯒꯤ ꯃꯅꯨꯡꯗ ꯌꯨꯝ 2 ꯈꯛ ꯅꯠꯇꯅ ꯑꯇꯩ ꯌꯨꯝ 18 ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤ꯫ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅꯥꯝ ꯗꯦꯕꯦꯟ, ꯇꯥꯏꯖꯝꯕ, ꯊꯣꯛꯆꯣꯝ ꯏꯕꯣꯆꯧꯕꯤꯅ ꯆꯤꯡꯕꯒꯤ ꯌꯨꯝꯁꯨ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯅ ꯈ꯭ꯋꯥꯡ ꯌꯧꯅ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯅꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯑꯣꯏꯔꯤꯕ ꯁꯅꯥꯎꯖꯤꯡ ꯃꯅꯥꯛꯇ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤ꯫ ꯁꯕꯨꯡꯈꯣꯛ, ꯈꯨꯅꯧ, ꯁꯩꯖꯥꯡ ꯑꯃꯗꯤ ꯂꯥꯏꯀꯣꯠ ꯆꯠꯄꯒꯤ ꯂꯝꯕꯤ ꯌꯥꯎꯅ ꯏꯁꯤꯡ ꯊꯨꯝꯈꯤ꯫ ꯐꯤꯕꯝ ꯑꯁꯤ ꯆꯤꯡꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯄꯅ ꯃꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯅꯥꯏꯕꯤ ꯇꯨꯔꯦꯜꯗ ꯇꯥꯔꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯅ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯏꯇꯤꯟꯐꯝ ꯑꯣꯏꯔꯛꯄꯗꯒꯤ ꯏꯆꯥꯎ ꯑꯁꯤ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯩꯖꯥꯡ, ꯅꯣꯡꯉꯥꯗꯥ ꯑꯃꯁꯨꯡ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯥꯄꯦꯠꯄꯜꯂꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯁꯨ ꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯃꯊꯛꯇ ꯆꯦꯟꯈꯤ꯫ ꯁꯩꯖꯥꯡ ꯈꯨꯟꯗꯣꯡ ꯑꯃꯗꯤ ꯅꯣꯡꯉꯥꯗꯥ ꯀꯣꯅꯥꯊꯦꯛꯄꯤ ꯌꯥꯎꯅ ꯅꯥꯄꯦꯠꯄꯜꯂꯤꯗ ꯀꯔꯥꯅꯆꯤꯡꯕ ꯆꯀꯥ 4 ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯗꯥ ꯑꯋꯥꯡ ꯂꯩꯀꯥꯏ, ꯃꯈꯥ ꯂꯩꯀꯥꯏ, ꯃꯅꯤꯡ ꯂꯩꯀꯥꯏ, ꯆꯅꯥ ꯑꯃꯗꯤ ꯁꯩꯖꯥꯡꯒꯤ ꯌꯨꯝ ꯀꯌꯥꯁꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤ꯫ ꯂꯧ ꯁꯥꯠꯄ ꯍꯧꯔꯛꯂꯕ ꯂꯧꯕꯨꯛꯁꯤꯡꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯕ ꯂꯧꯀꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯛꯈꯥꯏꯕꯤ ꯂꯧꯀꯣꯜ, ꯁꯩꯖꯥꯡ ꯃꯅꯤꯡ ꯂꯧꯀꯣꯜ, ꯇꯈꯦꯜ ꯂꯧ, ꯍꯤꯔꯤꯄꯥꯠ, ꯊꯨꯝꯈꯣꯡ ꯑꯃꯁꯨꯡ ꯀꯩꯃꯥꯡꯅꯆꯤꯡꯕ ꯂꯧꯀꯣꯜꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯂꯧꯀꯣꯜꯁꯤꯡ ꯑꯁꯤꯒꯤ ꯂꯧ ꯄꯔꯤ ꯀꯌꯥ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯩꯖꯥꯡ 15, ꯅꯣꯡꯉꯥꯗꯥꯗ 100, ꯆꯅꯥꯈꯨꯜꯗ 50 ꯑꯃꯗꯤ ꯁꯥꯟꯇꯤꯈꯣꯡꯕꯥꯜꯗ 18, ꯅꯥꯄꯦꯠꯄꯜꯂꯤꯗ 10 ꯌꯥꯎꯔꯤ꯫ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯅꯣꯡꯉꯥꯗꯥꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯅꯣꯡꯉꯥꯗꯥ ꯃꯈꯥ ꯂꯩꯀꯥꯏ, ꯀꯟꯍꯨꯏ ꯃꯆꯥ ꯅꯤꯡꯁꯤꯡ ꯁꯪꯂꯦꯟ ꯑꯃꯗꯤ ꯆꯅꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯅꯆꯤꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯗꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯁꯇꯔꯟ ꯂꯥꯌꯟꯁ ꯀ꯭ꯂꯕꯀ ꯈꯨꯠꯁꯝꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯐꯟꯗꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠ
terrorist organization singi headquarter sengatpada sizinaduna leire haina Jammu and Kashmir ki Director General of Police SP Vetna Pakistan ki mathakta akanba wafam fongdokri. Ex-DGPSP Vetna hai Pakistan ki leiriba military sasan aduna leibak adugi leiriba lairaba miyoi kayagi leinaba yum sariba amadi chokhat thorang kaya paikhat kadabani haiba asi Pakistan na thenglabasu thengna khangjinba mathau tare leibak adugi miyamna leibak adugi chokhat thorang gi thabak thoram kayada sizinabagi damakta tongan ba makhal kayada tax thiduna leiri public department fund sing adu Pakistan lengaki maikaidagi leibak miyam gi chokhat thorang na thaiduna Pakistan gi terror organization kayagi headquarter sengatuna leire haina Pakistan ay nga pumahak na maral siragli. Laibak asina security amadi self-respect kaidaungay compromise tawbo laydoi haina Modi na fongdokri. Pakistan gi mathakta na koina na akan ba warning piba oina laibak asina security amadi masagi leiriba ikai khumnabagi matangda kaidaungayda hiram amatada compromise tawroi haina Narendra Modi na fongdokri. Wafam asing asi Bharat Ratna 𝗠𝗔𝗡𝗣𝗥 𝐍𝐄𝐰𝐬 birth celebration ga mari leinana Assam da pangthokiba public rally amada saruk yaraduna leibak asigi Prime Minister Narendra Modi na fongdokhibani. Thauram aduda Prime Minister Narendra Modi na hai Pakistan India gi mathakta chatharakiba terrorist ki thabak thawong sing adugi paukum oina leibak asigi leiriba armed force ki maikaidagi chap chaba laman khumduna Pakistan khakta natana malengi leibak kayagi mafamda India na terrorist singi mathakta kadai fawba tamthina laman khumba ngambage haiba adu utpa ngamkhri. Leibak asigi yeknaba singna malengi mafam kayada lotuna leirabasu makhoi punsi adu kaidaungayda safana khak leiba ngamloi haibadu India gi leiriba armed force na terrorist singi mathakta chathakiba operation sinduna mayek sengna utpa ngamkhre haina su mahak na fongdokhi. Thauram aduga mari leinana 𝗠𝗔𝗡𝗥 leikhidrabasu mahakna saklamba nungshiraba isagi khonjel kaya adu leibak miyangi nakongda ngasi su makhatana taduna leiri leibak asibu chokhatpagi lambida changsinanaba mahakki fajaraba isagi sur singna inkhalakliba naharol kaya singda inspiration piri haina su mahakna makhatana fongdokhi. Wakhal gi laina leiraba machanupaga loinana apopi mama taraga humdoi shuba floor dagi chongthaduna sijakhre. Matam sangna wakhal gi laina naduna leiraklaba masagi chahi taraga mathoi shura ngapigani chahi tara mathoi shuraba machanupa amadi apopi mama Greater Noida da leiba flat amagi taraga humdoi shuba floor dagi chongthaduna sijakhre. Matam sangna machanupa na wakhal gi laina naduna leiba aduda pendabadagi machanupaga loinana dolandagi chongdatuna sijakraba nupi adudi 𝗔𝗄𝐰𝐬 amadi laikhidraba masagi mahaki machanupa chahi taramathoi shuraba wakhalgi laina leiraba machanupa adugi mamingna dagas kawi hairi laikhidraba 𝗔𝗄𝐰𝐬 mapuroibagi ming 𝗔𝗡𝗄𝐿 charter accountant oina thabak toba miyoi amani thaudok thokpa matamda 𝗔𝗡𝗄𝐿 yum aduda imung oiba thabak tawduna lei haina police ki paw amana hairi thaudok thopam aduda mari leinaba police station ki personnel sing changsinduna thawai yaudraba asi bahakchang ani edu laukhatladuna makha taba investigation ki damakta autopsy red thakre hairi police na laikhidraba 𝗔𝗡𝗄𝐿 gi yumda thaudok adu karamna thokhibano haiba khangnaba investigation chathabada suicide note ama thengnakhi. Suicide note adu mahak amadi mahaki machanupana laikhidabada kana amata thawisin yaude haina iramki hairi. International news amuk pathokchari. Nepal gi inkhalakliba naharol singna corruption maru fangna muthatna nabagi changsiliba khongjang asi thabakta onthoknaba hotnagani Sushila Karki. Nepal gi nauna semkiba interim lengakpo luchinglibi ngarang nauna wasak lauduna Prime Minister gi fam pukhrabi Sushila Karki na leibak aduda leiriba inkhalakliba naharol singna corruption bu maru fangna muthatna naba changsilakliba khongjang adu maipakna naba hotnagani haina fongdokre. Leibak aduda tha tarukki manungda pangthokadoriba mikhal adugi mangoinana anauba interim government ki Prime Minister oina wasak laukhrabi Sushila Karki masagi chahi 73 shurabi leibak adugi khwaidagi ihan hanba nupi laktagi Chief Justice ki fam purakhibi nupi amasuni.
तेलबा था तरुकी मनुंगदा लेबाक अदुदा हानगी मतौगुम इंग तप्पा हंजिलहनबा होटनादुना लेबाक अदुदा माई पाकना इलेक्शन पांगथोकपा याबगी फिबम पुरकनबा होटनबा असिना प्राइम मिनिस्टर सुशीला कार्की ख्वाइदगी मरु ओइबा थौदांग ओइगदौरी पनबा याबदी था असिगी हौकिबा निपानदा मतमदुगी नेपाल की प्राइम मिनिस्टर KP शर्मा ओलीना लुचिंगबा लेंगाक अदु खंगौदना सोशल मीडिया बैन तौखिबा अमसुंग महाकी लेंगाक अदु करप्शन का मरी लेनाबा थबक थौरम कयादा चेन्नई हाइबगी मरालदा लेबाक अदुगी इंखलकलिबा नाहारोल कयाना खंगौदना हिंसा यावबा खोंजंग कया KP शर्मा ओली लेंगाकी मथक्ता अकनबा मवोंगदा खोंजंग चंगसिलखी खोंजंग अदुबु थिंगनबा होटनबदा सेक्यूरिटी पर्सनल की माइकैदगी कापथोरकपा नोंमै मरुना पांदुना प्रोटेस्टर कया असो अपन यावबदा नतना मिशी मिना कया थोखी थौदोक अदुना मरम ओइरगा लेंगाकी मथक्ता चंगसिनखिबा खोंजंग अदु हेना पाकथोक चाउथोरक्तुना लाक्सिनबा ngambagi वांगबदा लेरकपना मरम ओइदुना KP शर्मा ओलीना लुचिंगबा लेंगा अदु तुखिबनी लेबाक अदुगी लेरिबा इंखलकलिबा नाहारोल कयाना चंगसिलकपा खोंजंगना मरम ओइदुना लेंगाक तुखिबदगी हांगदुना लेरिबा कॉन्स्टिट्यूशनल पोस्टिंग अदु मेंशनदुना लेबाक अदुदा लॉ एंड ऑर्डर याउना एडमिनिस्ट्रेशन की मरु ओइबा थबक थौरम कया पांगथोक्तुना लेबाक अदुदा इंगतप्पा हंजिलकनबगी पांदमदा खोंजंग लोई कयाना सौगतुना लेबाक अदुगी हानगी चीफ जस्टिस सुशीला कार्कीबु प्राइम मिनिस्टर ओइना वाशक लौखिबनी प्राइम मिनिस्टर ओइना वाशक लौदुना ngasi PMO दा फमदुना थबक पांगबगी ख्वाइदगी इहान हानबा स्टेटमेंट ओइना लेबाक अदुगी इंखलकलिबा जेनजी जेनरेशन पामलिबा अमदी लेबाक असिबु ओहनिंगलिबा कयासिंग अदु खंगना महाके माइकैदगी मथौ ताबा थबक थौरम खुदिमा पांगथोकनी हाइनासु फोंदोक्रे US कुमना अतोपा लेबाक सिंगदा लान चथबगी अपांबा चाइना की मफमदा लेते वांगी रशिया गक अनकपा मरी लेनै हाइना मराल सिरदुना यूनाइटेड स्टेट्स ऑफ अमेरिका की प्रेसिडेंट डोनाल्ड ट्रम्प ना चाइना की मथक्ता चादा यांखैदगी हौदुना चामा फाउबा तारीफ थमननबगी फोंदोखिबा वाफम अदुबु यानिंगदबा फोंदोक्तुना चाइना अतोपा लेबाक सिंगदा लान चथनबगी अपांबा लेते मसिगी महुत पीस टॉक चथादुना पॉलिटिकल सॉल्यूशन अमा पुरकपा मरुओय खनबा लेबाक अमनी हाइना चाइना की फॉरेन मिनिस्टर वांगी ना फोंदोक्रे स्लोवेनिया डिप्यूटी प्राइम मिनिस्टर अमसुंग मिनिस्टर ऑफ फॉरेन एंड यूरोपियन अफेयर्स पंजाफादुन उनरबा मतुंगदा हौखिबा थांग जनुमिता पांगथोखिबा प्रेस कॉन्फ्रेंस अमदा फॉरेन मिनिस्टर वांगी ना वाफम असी फोंदोखिबनी प्रेस कॉन्फ्रेंस अदुदा महाकना मखा तारदुना हाय चाइना अमसुंग यूरोप की मथक्ता येंथिनबगी महुत मरुप मपांग ओइना चटमिनादुना अमगा अमगा मतेंग पांगनगदबनी चाही चाक खरक असिदा होंगलकलिबा पॉलिटिकल ओइबा खेनाबा वाखलोन कया असि सिंगनादुना नाकल अनिगी मरक्ता पुन्ना अमत्ता ओइना चटमिनादुना तुंगी लेबाक अखोई पुंबना लेपननबा थेंगनमिनगदबनी हाइनसु महाकना मखा ताखी फॉरेन मिनिस्टर वांग इन स्टेटमेंट असी हौकिबा थांग जनुमिता US की प्रेसिडेंट डोनाल्ड ट्रम्प ना रशिया अमदी यूक्रेन की मरक्ता थोकलिबा कॉन्फ्लिक्ट असी लोशनबगीदमक्ता नाटो की माइकैदगी चाइना की मथक्ता चादा यांखैदगिना हौदुना चामा फाउबगी तारीफ थमगदबनी हाइना फोंदोखिबा वाफम अदुगी मतुंगदा पाखुम ओइना चाइना की फॉरेन मिनिस्टर ना फोंदोरखिबनी अरोइबदा मॉस्कोना हाइपरसोनिक मिसाइल टेस्ट तौरिंगै यूक्रेन रशिया ऑयल रिफाइनरी दा अटैक चथरखरे मॉस्कोना हाइपरसोनिक मिसाइल टेस्ट तौबा असिबु यानिंगदबा फोंदोक्तुना यूक्रेन की माइकैदगी रशिया की लेरिबा ऑयल रिफाइनरी मथक्ता एरियल बॉम्बिंग थादादुना अटैक चथरखरे रशिया अमसु यूक्रेन की मरक्ता लेप लेतना ngasisu makha tana एरियल बॉम्बिंग चथादुना अटैक लेपतना चथनरी रशिया की मिनिस्ट्री ऑफ डिफेंस की माइकैदगी थादोरपा वारोल अमगी मतुंग इना यूक्रेन की माइकैदगी लेबाक अदुगी लेरिबा ऑयल रिफाइनरी सिंग बॉम्ब थादादुना अटैक चथनबगीदमक्ता सिजनखिबा ड्रोन 464 कापथादुना थुगाइख्रे मसिगी मथक्ता US न साबा हाई मोबिलिटी आर्टिलरी रॉकेट सिस्टम की रॉकेट सिंगसु कापथकी हाइना फोंदोरकली नाकल अमरोमदा यूक्रेन आर्म फोर्स की जनरल स्टाफ सिंह की माइकैदगी रशिया ने यूक्रेन की मथक्ता कापसिलपा बैलिस्टिक मिसाइल याउना चोंगा चोंगा मखल की 450 ड्रोन कापथखरे हाइनसु फोंदोरकली
Russia amasung Ukraine gi maikaidagi tongan-tongan na thadorokpa statement singi matung inna Ukraine na drone sizinaduna attack taunana ba target tauriba mafam asi Russia gi northwestern region da leiba Kirisi oil refinery dagi ni haiba khangba ngamle refinery aduda bomb amadi nongmai kapagi thogdok kaya leptana thokli hojik fawbagi oina refinery aduda kaya yamna amang ata thokrabage haibadudi khangba ngamdana leiri Norris Binuna Sandokchariba Nungtilgi Pau Pathokchaba Matang asida loishinjare midyeng tabiriba pumna mapu amuka suhana kurumjari